Ahang sing muru pausing government ki thabak toriba employees sing na miyam gi apam sing phangan ba angam thak to khona gadam ni haina Chief Minister Nongthom Bire na phonokre Infal Ziri Lambi Laizang amasung Sinam Khulgi marakta namthakibadu semjin badagi gari satpa yare khudung thiningai di oiri amadi Mari Suba Assam Regiment ki Havildar ama sakangbu sing na noin kaptun halamle Kurumdre, STB Pauming Tabribu Singh Taramok Subolo Pau, Sandono Pizre. Government ki thabak toriba employees sing na miyam gi apam sing phangan ba angam thak ta khona gadam ni haina Chief Minister Nongthom Bire na phongdokre wafam asi tha magi tang tara khuding da singi sil inhok sing unabagi numit ngasi CM Secretary ta pangthok pathorum da Chief Minister na phongdokibani ayupung Nepal dagi hongna singi district sing dagi lakpal lusing ba sing misam miyam na makoi gi aning ba pamba government na tohaning ba thabak thorum kaya pukatki Chief Minister N Birena miyamgi wakat kaya tabada puingda awaba mo oire lamdamasi awat apa ngaktangaire maramaduna singi district singda tabak toriba government ki employees singna pusial singna miyamgi damakta tabak tobiu Senapati district tagi imung amagi mioi Nepal lebi manungda mioi mari mit udaba amana differently able to oirba imung amagi awaba ubada mari leinaba social welfare department da piba yaba mateng pina naba khangan kre maki maikai dagi lupa lising manga pi kre Miyamgi unanamgi tanja fangduna miyamgi wakat taduna tabak lokat pangamba sinungai bapawi miyamgi apamgi matung ina unanamgi numit asi makha satagigani haike amuromda pawmi singna hangba wahangda handak nong leptana chubadagi national highway ani da sing ningkai ba yawlba sing matang palladuna Chief Minister na Infal Dimapur lambi semada matam changadabana Infal Ziri lambi da potpuba gari sing laknana bakhangan kre Ziri lambi gi ngarang namthaki basaru adu highway asi uparba company madi State PWD na atubu matam da satpi yanan ba semjin ba hore haiki nangi pai river department da phajana concentrate tawr kanda madugi darkan iba praja sing mafam du da noina mate khragadang mating pibada khargai di sap to bongam ne ba khoi gi sidi na ngai tawr mi si ayam bana tawr si sport yog da ba haidar needy people da pochi yog da raga scheme ni paksen da semba fandi pangai da kai thokpa aduga tasengna thunggadaba praja singdu da yogdabadongna ingonda feel tawe tingi lamda lambi connectivity se ukhul maroina Tamenglong se Tamenglong ge area da hojik lai se tauksem area da khoi gi product ke loi mapan puthok le Nagaland lom da power kana Assam lom power kana Manipur gi lengmai masani la ami da maithelon khangre hindi ngange maram de khoi gi presence ada leitre khoi government gi machinery sing gi presence Police ki, forest ki, presence ada laitre, ada port na koi degi thoe, puthok na somda puthok kare revenue jo ka kare pot sukana kare. Ano sukum mayam se, husi ki public si ke unara kanda, ai koi da madu ki feedback mayam ama laira kanda koi jo government da suma sina sumthok na bagi, adu ka mafam sana maram sana ek tong na bagi kudong sa bodo koi da pi. Infal Ziri Lambigi Laizang amusung Sinam Khulgi marakta namthakibadu semjin badagi gari satpi yari haina PWD gi Chief Engineer Songtham Tikena ISTV News ta phongro le adubo akhoi gi pawmina pirakpa pawgi matung inadi gari lanthok lansin torbasu khudong thiningai di oire nong hena surabadi makha namthakigadra haibagi akiba hojik su leire ngarang mafum asida lambi namthakibadagi gari saniang kharum pandun lerpani NSIDCL gi mieng makhada SBS na nong lambi ma kaktuna yamna kan honar ba matungda gari sing satpa yar kibani hari loinana pot thanna puwat truck khrade ngasi numidang waram phawgi manungda lanthokre gari masa singdi phibam sokba lambi adu ngarang dagi adum lanthok lansin tori imphal nom dagi sakiba ahang ba gari yang khairom lambi phawna ba ngaiduna lebani Amaronda Infal Dimapur lambi gi Lalmati area da su lambi namthakibadagi gari sathok sasin jadre Infal Dimapur lambi hojik phawba phawna bangam den leiri passenger puba gari amadi tungan ba polam puba gari sing lambi si phawna bangam dabana khudong sa do kaya mayok nare Sandal gi mall top ni mari suba Assam Regiment Havildar oiba mu hatam bano hai hojik phawba khangam dre Amoromda Lekidraba Morang Tem Hera Central Giluina bi Indira Devina Pawmi Singna Phongdropada Maki Mapuroi bagi misi sida karisu khangwa leite Mak Sandal District ki Molro Posta Havildar oina leibani hauji hujingna leimakhongda masagi anaba amagi layangduna leibani haike
हौकिबा जुलाई मरीदा युमदा लाकलंबदगी लाखिद्रे मिसी सिदा कनासु सिंगनब लेते माकी मपुरोइबना सिपाइवना लेबना युमदसु तोइना लाक्ते अमदी माकी मरनाय थबक्तसु थोइना हांगलुबसु लेते हायरखि ngasi nungtil hangang police station manung senba khabam makha lekai impal turelda asiba haksang ma tawtharakpadagi hangang police station na local abamatungda jenems ki mokte thamkre lekhidraba mi adidi azid rk alias pinocchio report toromum lekai digini sirba mi si thasi ki tang tareta sengmai turelda picnic satkibadagi halakhidaba mi adigi manungda amani hari ban mahasab kamari leinana thakiba using haunanaba official singda yengsel halagani haina forest minister na secretariat not block the labor market office chamber da promise na phone khre man haikibada handak sahi oina hoji phawda usara lak amagi matung ta thakre lak tara hena thana no panam thamli thakraba amadi thagadorba using ngahaki yengsen gi muong oidana ba district forest officer singdagi tha ahum khudingi report koguni u thakraba mafamda khudaki oiba yengsen bisatkani usara hinana ba honaram da mafamda taba official sing matakta thabuk lokhani Amaronda Reserve Forest da Kunja Singh Masana Khangna Thamagi Manungda Thokinaba Khangan Kiba Matam Loisil Labanina Department of Tokum Toba Tabak Local Horgan Haki. Ban Masoka Mailena Forest Department Manipurna Koi Tongan Ba District Sing Amadi Tongan Ba Koi Kamjinda U Thabaloi Hogre Loxida Koi Mamingo and Taramaga Kogi Sumnagi Kogi Tabaka Laga Magi Protection adagi kenu to jaba haulam jaba adagi sin respond daita yaw to officer me amudi khoi moi matak ta pina dum sabsaba ali pano action logane Manipur gi ningtam ihogda thawai kathokpada ningan nabal leitana sangsilamba freedom fighters singna khalamba wakhalolama pamjaramba thabak thorum sing hawgalakliba tungi mirol singna tunginnaba tangai fadi haina education minister T.S. Radhesam na phongdo phre wafamasi lekhidraba freedom fighter loinana matamamada Manipur gi education minister oramba Hemam Nilamani gi sama supna manga raksuba mapokumnan thonga mari lena pangthokpa handak board amasung council no class 10 amadi 12 ki parikhyada morang kendru gi manung gi position lo khaba mairui singna manamatum piduna puning thot pi thromda minister Radhesam na phongdokimani Hemam Nilamani charitable trust na Sinduna Morangi INA Memorial Hall the Pangtokiba Tormada Education Minister Radhesam Morang ACG MLA Chief Whip P. Sandra Morang Municipal Council Chairperson M. Romibala Devi Amadi Vice Chairperson M. Basinta Susugaki Class 10 gi Parikhyada Kunmathuisu Position Tarakraba Rakheso Kaisamgi Apopa Mamada Amadi Council of Class 12 ki Parikhyada Manipur Goina Science Stream da Taruksuba Position Tarakraba Bisonat Konjengbamda selgi mana oina lupalising mga loinana certificate among piduna puning thawki Tharmadu da minister na makhata na phunu kibda ngasigi yamna competitive oirba kunai sida larik tamli haiba khakta natana atopa mioi singamadi lebak singa sangdam nabada nottanwa lamdamama oinanaba hawalakliba mairoi khudimana kathokpa lebak ningba madi hotnaba leptabum thoktai haiki competitive oiba samas Kona wakara walawa kita ni soyo wala lekha tan tumne le ora to wa adu mayam na competitive yam fast ba rocket age hai ma tam sira di kathok ngamba mayam ni khanba kona wakanba ki lai tawa sigumba misak kaya na darkar hoye wese masi babung waris dagi apne khangami adu masi foundation sina simbi besina apoi batam sara simbi besina apoi moira ni praja singi amadi manipur ni mayam tamta apabatum lambira Matungda Education Minister T.S. Radhesam na Morang College ki legiba people mumadi college asi award pasing yangshin ki minister na legiba college asi ki legiba people ubada pen da pokpa loina na legiba college asi masak na college sama ohenin bagi wapam kya phongdok bangke anang ko anang kusi education da sangwa pa college ka karam ma to ojana singani sama ai singani ai but I know the limit means I'm listening for a minute. High class listening to the Karamo. Otherwise, but how to the Karam yet? Other so only means about the count of after 1 year, after 6 months, how many students have been retained? Can continue to have the Lamsang Kendra ki Lamsang Nagar Panchayat ki councillor yauna All India Trinamool Congress Manipur State Unit ki Mahila ki President BJP de yaukre
ngasi makhoi bo pugi thormama BJP Manipur Pradesh ki office ta pangthokhi awang khunok jila parishad member Mutum Sanahanbi Trinamool gi mahila president and Pramod Devi INC councillor Thadoi Leima councillor L Bedapati Leima ward member Mutum Jila Maite P Samuel and Ashok Kumar amadi Maklang Gram Panchayat ki Upar Pradhan ke Balabu BJP da yaropada BJP State Manipur ki president Babanandana Taran Okhi mana hai ki bada BJP na Manipur da sasan parakpadagi miyam gi yai phagata bathabak ya paket khre sarkar se ki pandam bi Manipur corruption leitaba sarkar ama lehenba haibasina ahan bu pandam ni sarkar sema khaktana BJP gi aroiba nate miyam bu nungai bu punsi amada lehenba party ki pandam ni haiki sacrifice to pagari ko makta ay loina diba ay karni kita makta ay malopang diba ay na sacrifice to ka ay kung ba ay na create to ka ay kung ba ay na siya mga ay loina diba kandi ay pagani kandi ay society kandi matutulong ko magduligan More Hospital gi award per nurse mapalam di grade 4 kungama thoi government na handak nauna tharakiba asigi leifam leitebana awaba mayok nare hari Hospital asigi mingda quarter tar leibasi hana leiba staff sing leifam pabu kona debana lanai oina bhara lawraga leiba yauri nauna lakliba staff sing hospital gi ahang bakada makhoi mari manga pun leibadagi khudong saru mayok nare hana nurse sing na phongdok lei Hospital gi ward amada khajilaga akoi masen di mari mga punjalaga akoi leire even washroom kari gra mayam amasu patient ga adum pulle ising mai kai ga su nuai Hospital asigi MO in charge Dr. Bikram Zina staff single from the tabagi awaba si mari lane authority na miyang sangni haiki akogi government na chanbiduna huzik nurse ki aduga grade 4 gi award padui mention bire handak nurse mapan aduga grade 4 kunma thoi muk thajalle adubu moigi leibam je leitabnam awaba mayong nare masi mari lane authority na khara thuna yengjanningi Lila ki artist singa anayak tholpa khudong saru matamda tembang pinanaba government ki sana kangol thamna ba hotna ragini haina art and culture gi commissioner M Lakshmi Kumar na phongdokre ngasi chumang kumai gi maming leba artist Kerau Rajenda tembang pibu gi thomna ba famsi phongdokhibani formatu da art and culture gi director Dr. K Susila Manipur State Chumang Lila Council gi lifetime secretary Sokar from Hemant Susukaki Razen gi loina bi kanan balana government ki makai digi mapuroi bi awaba ubibana nomadi soidana pampak thakta kahan khigani haiba imu manung gi wasak ngakpa ngamlagani haiki director Susilana maming leba artist samana hawat kangkhak ngamdana leiriba si pukning thogat poina state kalagi makai digi lupal sing tara commissioner gi makai digi lupal sing tara gi temang pibani commissioner Lakshmi Kumar na lilagi artist singna khunaibu mamai sumlaga setpada sumu thodang lori hana leram drabasu artist singna awaba takpo matamda temang pinanaba thoksilama thamnanaba minister taksalagani haiki my boss adi isagi lanai gi behalf ta kisai tare lakning basu kuirum su tanjam sa da ana haning basu kuirum ni haitai adone maru ena mu artist yam phaw artist mo ram na artist mo gi mafam department site gi kari to bu yage do ko hana gi policy le ram dragusu no huno no mu yengjan gi ai base da yare makai do su kenom to ge na khoi gi adu gi kenom di le hai tar objective om di le hai tar Manipur nga gi award pa lady basi menkhana ba khona ba galwe na Itel gi ngari gali do na thuwairam le hiramasi matang da city police da wakat khari toilet complex asi Manipur social service organization na mahutta sahi kungi yanaba mi makhada thamlakhibani hari hauju makhata pa paw ke amanum lakte da tem break matan lomisi Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbagi mathakta knowledge ki importance matik chana pi bama famni education pi ba khatang natna hayengi yumbiro putokwa institute ni City Swara Jinge Kuri no tu ti cha Much kuri yo City yo chi la ni hai Matsigi yo City Tata tisko ni hai Adudi sanagi mohut yang na sinbe yamre Beneath 100 meters from the Earth's surface,
naturally filtered through saline stones. Pure, clean and healthy water. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule. Breaking mutung taram nung seri makata pau sing Morang Municipal Council gi isaw nang mapam sing kege morang kendra punba luf na yang sin kre isaw na solaba kokilabol mamangi ngayok pham sing lingmul ba lofam sing yauna relief camp da singzafam lawriba sing yang sin ki government gi makai dige thubo matamda mating pangbina lomi sing na phongdok le lob asi president Surjit Kumar Kumana handagi isaw si morang gi na sayang khairungi mamang da thokiba isaw digi hena satiba isaw mo oiri Moirang Longkai, Moirang Bazar Madi, Karatong Mapam Singdana, Kudak the Sorpa Isaw, Amarondana, Akupa Lokta Kunghal the Taba, Kul Singda, Loktaki Mai, Wankalapudi, Isaw, Ava Mayoknavani, Relief Camp Singda, Sang Hawaii Kaya, Yellow Suit, Nomagi Surga Sazaba, Muandagi Sel, Puduna, Low Uba, Nayoko Sing, Awa Wede, Hiramasa government, Makati, Yang Sangani, Isaw was sitting up Choknava, Tabak Lokan Hike. Porompat Police ki SDPO Sarangazin amadi Imphal East Women's Police ki Kangbuamga Luenana Imphal East tuan Momofunda ising isauna so alaba miyoi singda community policing gi makada sanathanum polong kya yenthokre ngasi yenthokiba mafam sing adudi Wangkhai Ayangpali Road Nomaibung Pung Makhong amadi Brahmapur Boroi Makhongda leiriba relief camp sing polong sing adu yenthokibani Lilong awang lekai da Imphal Torel Khongbal kai digi Lilong local gi manung dagi khwai digi hena sathini sing so aliba jaga sing miyoi kya hauji Torel Torban relief camp hangdoktuna miyam sangja phambong leiri mapam asida sarkar na ehanba miyang sangwinaba Torel ahan bi upak thong makha da hangdo leiriba relief camp ki committee na khangamle Thangal Bazar da leba Rahul Kumar Jain apokpa Mahendra Jain gi imung manungda Thangal Bazar da leba Soba Jain amadi Manos Jain gi imung manungna aki akhang pibada natna Rahul Kumar Jain gi imung manunggi polong kya thugai bata natna yungi saksang amadi tongan ba ka kya solon sinduna thongkibadagi numit tarukni hena saba thakpa ngamdana awaba mayokno leire haina lamphenda leba kombirei inda pangthopa pawmi singa unanaba amada Rahul Kumar Jain phondokre mana makata na phondokibada yum masida leibida akiba phawre nyoi kyana khutakulai paiduna toina laktuna aki khang pirakpa thong asidagi matangda city police ta complaint ama tawrabasu hauji phawwa karigumba mieng amata sangbidan leiri maramaduna thu matamda mari leineba authorities singna mieng sangbiyo haina phondokhe they are gundagardis. Everything is gundagardis. They are not following the law. So I request the media person to take please necessary steps and inform the higher authorities to हम लोग को इस dilemma से निकाले. Since past 6 days our kitchen is locked, everything is locked. Where will eat? Where will go? Please help us to come out from this situation. I request the media person this only. Lakadurba class 10 amadi 12 ki exam da Khetirgaon kendra digi position lobo mahiroi puthona bakhanba class piba horgani haina mahut ki parliamentary secretary suirba kendra sigi MLA nahakum indrejina phongdokre ngasi kendra sigi manungda leiba high school marida class 10 tamliba textbook leitriba mahiroi singda lemna lairik yenthopgi thomda wapom simana phongdokhibani Irilbung High School, Top Dusra High School, Porompat, Savalekai, Amadi, Imphal Morning High School, da MLA na Hakting Satuna, Mairoi Sing, Awatapasing, Hanki, and Indrazitna, Government School Center, Mahitam Lega Facebook, later Vidikaram, Mai Pakani, Mairoi Sing, School Sang Nine Kaduna, Matangi exam da Kendra, Asidi Poison, Lobung Nanaba, Wanasi, Oza Sing, so Mairoi Sing, Damakta, and Wanabu, Maki Maki, so Awatapasing, Pangna Honagan Hike. Later, Satangatu Ubanina. Zagi lejadaba khodoba chhatra ngatu oibanina larik po lengam dama ngatu oram yai kenrasda maramadunani government school dagi larik afaba chhatra putopa ngamdri jabji ai ahamada thamjaningi adubu hojiti akhoi leirabanina ai Khetirgaon kenrasida afaba chhatra putoktuna awala pa khudimak aina ngami ngai mekhatkan habiji ai thajabani habiji aina appeal tawjari Irilbung High School ke class 10 tamlibi mahiroi amna
केंद्र से MLA ना लोकल लिबा खोंगथांग से अपेन बा फोंदो पुगलोइना थवाई यावना होना निंबिगा पामा पोले लाकदुर एग्जाम दकन होना दुना माइ पाक नबो होना गने हाइके आई अवार्ड बिबिरक पसे याम नुआय कोइदा अवार्ड पे लेरमदो दुम यार सरना कोचिंग तौबिने हाय सी तौबिरादी अखोय यामना कनो मार्क वांगना फंगनीना थाजे BJP na lusingba government na sina thabak tagi potharagdaba tha ani ahum lom tamak ngairaba mioi amada chief secretary wen kiba asima khwaidigi laibak thiba madi yelomi kanan ba horiba iho phagi tahan bani haina jasamna phongdukli chief secretary pham mitopta ohenba sina ekhogi yelomi singna lamdam singak siri haibigi sakthok sabadu mangan batana tana mitop yawdana lengak sabangam daba phurup ama oina uhalle government na sina yelom mi sing dagi mitoptana hena thajaba thamgi mami ma tarakpa si ekoi punom ki oina laibak thibani Delhi gi interest lamdam asigi mohut silba lengak pasing mudi lengak ki wild da state ki ning tambu sing naduna khud thingjinba khudak tagi lepkudabni hari on nabakisor chief secretary gi phamdagi lokthok ki yaning daba phongdoktuna liwa lambi maibam lakai bokul makhong na maira padi singna wakin mi pham sadakre Mara Love ki secretary oinam muhilana lamdam asigi mioina miyamgi awawa khangani miyamga hena naksina thabak to ngongani anawa government na mapal lamgi mioi chief secretary hapsilak yaning di haiki Amaromda singzamai thongam lakai apunba nupi lufna sinduna o nabukisobu chief secretary gi phamdagi lokthokuna nan local amabu chief secretary ohen kiba yaning da phongdutuna wakak miphamama sadaki mipamaduna nabakisor chief secretary dagi lokthok kibagi maram khangalu haina dabi tokhe O nabakisor chief secretary phamdagi lokthok kibagi sabsaba maram state government na miyamda khangan gadabani haina MSF ki serolamana hairi O nabakisor bu maram amata piduna mito amada state ki maroiba phampi ki bathong asi isana isabu mangan nabagi maram oigini palibalenga kasina afaba thabakya tawbusu mitopta henalumna lorobadi lenga ki tawzamal arembatagini leba ki lemjiningai oreba pham pahen bagi wafam lakpada pham adu paiba yaraba lamdamasigi mioida khudong chaba pigadabani haina MSF serolamana hairi Chief Secretary on nabakisor bu mafam lokthok kibagi mayokta ningthokong public park ta miyamgi mifam phamduna JC ma semkre JC against discriminatory and unceremonious removal of Chief Secretary on Nabakisor IAS ko JC ma semle haina JC gi ko convener H Kiran Malana Manipur Press Club ta pomi sino phongdokre Kiran Malana on Nabakisor lokthok gi maram miyamda khanganba maram haiba ngamdragadi akan makhungjang sangsinba haina pirep lore malalamata leitana lengakpa nungaina bani haiduna mahak lokthok gi maram oibi yaroi mala leitrabadi thabak hanjin hangadabani haiki Nabakisor bu Manipur sarkana maralai haiduna mahabu thabuk lokthokpire magi maran sing asi phawa Manipur prajada asem mamusu phongdokpirakte magi maran se asem khangaba matamda magi thabak thadapa tadi Manipur prajana pelangadabani adi khang hodana mag thabak thadalaina hagi karigumba marala se leiramdaba tadi mabu thabak hanjanbiu karigumba mase thabak hanjanbiyaktaba tarabadi akhoina semjeriba jesi asina are paletna matang kaktana akan bakhongjang chanjan jarkani Konthozam makha khabam high school amasong 12 khabida hangliba relief camp singda singda phomlodun leiriba khunja singda Bharat Swaviman Trust amasong Patanjali Yoga Samiti Imphal West District Committee na sana thakna polam sing mating pikre Manipur ki nat chanabi amadi khunai rol kanab honabada lai harawbana suba thodang lori haina Learning to Sanamahi Temple Board ki President Oiriba Art and Culture Minister L. Jendekwana Kongdokre Board asina sinduna ngasi heng khongbalda kanglei harawgi matangda pangthokiba workshop kamari lenena Minister na wafamasi Kongdokbini Board ki Vice President Bidapati Senjam Yong na pangthokiba workshop aduda L. Jendekwana makhatana Manipur ki Puari puthona bohonabada lai harawbuna suba thodang lori haiban bipung kudung na khangi adubu laibak thibadi haukiba sahi khara sida lai harawba si lamlamgi oina apama pamam ongda pathap leitana sathabugum lairiba fibamasini masidigi kalhonaba amadi Manipur gi khunai rolgi asengba masak taknabagi damakta ekoi amato oina punsinaduna lai harawbu paning sumna kanma mathok tai haiki officially prajada koi khusinna danda phongdokhrabane dubu masi policy amoina Sarkar gi one so thamawrese nahibagi cabinet puthokna na bahibagi madu nakoi na makhli warep su
कोई तुम लग्जरे तो मसी प्रजा की सपोर्ट चंगी दे प्रजा की मधु की इम्पोर्टेंस मधु मैम चंगी पार्टिसिपेशन चंगी अदुना सिगी से मैम पुन थोगत बिउ अमसुम मंगोलवेन से न्यू Kaibul Lamjong National Park Pixin bagi wafam leiti haina Forest Minister T.S. Syam Kumar na phongdokre wafam ase ngasi Kaibul Lamjong National Park te leiba singmei singda handak Manipur government na hana casual da lerba employee singbo regular taki bagi nungai ba phongdokwa madi ningsing hongna bagi pandam galwena na ban mahasakti makha da satharak po oina Forest Minister T.S. Syam Kumar na usara thabagi thorma da phongdokibani thorma da Forest Minister T.S. Syam Kumar PCCF and half Government of Manipur ke angamai amadi Forest Department ki makok thongpa official sing susrugaki T.S. Syam Kumar na India mafum ayambada pangthokiba ban mahasab ki makha satharpo ina handak casual lemba employee seniyankani thoi regular tahan kibagi nungaiba phongdokga loina employee sing asina pension chatkraba matung da su ningsingduna lehongnabagi pandamda amadi usara thabagi thormasi pangthokpani Kaibul Lamjong National Park ke COVID leiba nyoi singi hingnabagi kari thabak paikhatpa yabagi haibu government asina khanari government asiga pamadi park asigi lamasi hena park thok chawthuhanduna hena masak thokpa park ama ohenmani masige koibada tariba miyamna mateng pangbiduna sangaibu malemda masak takpa amadi hena maming sanabo honabada mateng pangbiu haina phongdokhe koi surrounding village da tariba si park Handak social media da log janashakti Manipur ki vice president jo oriba party asida kaisam thong kendra remire oikiba h lokeshwar bo mingset thiba ba wafam sandrot liba se miyamna thajabigino hari segarot khwarakpham lekai da pangthoki pawgi mifam amada lokeshwar makhatana asingma thongdo sina mahapum mingset thian batana tana mahakna yongzaba party su mingset thiale imong manung gi mari da su akaiba la ale asiguma aranba wafam sing miyamna thajabigino haiki Traffic की नियम सुमदना मदी सही सुदन गाड़ी थोब सिंह SP ट्रैफिक खोइसनाम सरमनु लसिंग दुन ड्राइव सथक्रे तिदिम रोता सथकिबा ड्राइव अदुदा हेलमेट उक्तबा सेसांग सुदबा मदी सही सुदन गाड़ी थोब सिंह सेक तोबद नतना फाइन टेन की ड्राइव असि मखा सथकिगनी मियाना ट्रैफिक की रूल ngang सपियु पाइफम थोकपा सेसांग सुना पाइबियु सही सुदबा अंगांगदा ममा मपना गाड़ी सिनबिगनु अमदी ट्रैफिक पुलिस संगसिलबा खोंजंग असले मियाना सोगपियु हाइना SP ट्रैफिक खोइसनामना Question Sermona, member appeal to me. Gari season the river is now sing na Maruina Kogi Chill Balambisida Angam Tana Davida Naitunga Sin Tonaraga, a quick traffic rules see follow Toraga at Piragadi, a accident Gichang say, Hantagani Havas 8 Adunangasi, Midagi Tonga in Mayam, the Heisen Embassy. Please follow traffic rules, be safe. Thank you. National Food Security Eki Makada Card Party Singda Pipam Topa Polam Sing Pitu Haina Kurai Saikville Masilgi Ketil Sangda Wakan Mifim Setakre National Food Security Development Committee Kurai Sinu Satakiba Wakan Film Aduna Pompam Topa Hak Sing Ta Asigi Manung Pidrodi Hanakan Makutang Sangsalagin Hari Committee Sigi Secretary and Premilana Mamang Sagi Ta Mari Amadi Handak Sagi Ta Amakak Piraga Makata Namianda Polam Amata Pangan Balay Committee na tigalu da kurai kendra myangi phom thopa hak sing lana season na mathenre kurai kendra myangi hak matpayaroi hairi Manipur ki naga taba mafam sing sapat thorangi thabak singa mari lenana contractor singna tender ki thabak thoram paikhatpada NSN IM gi recommendation yong yaroi haina Manipur naga people front khangli Lubasigi Assistant Publicity Secretary Thomas Newmai gi serolamana NSN IM gi longnum chawba thongna State amasung Central Government Thadrak Pasakot Thorangi Tabakaya, how can we say Kulomasida Mapung Pana, Lucindabagi, Manipur Naga Singna, Awaba Mayonari, Maramaduna, Contractor Singna, Work Program Kudaki, Kudimaki, Recommendation, NSN, I am the Lori Dabani, Masi, Indavasing, Masamasana, Afavata, Pujagani, NSN, I am ga Makugi Sendong Hana, Fanganaba Tabak, Dominariba, Contractor Sing Matata, Lofna Tabak, Lokato Matamda, Manipurgi Nagamiana, Lupulan, Lowiganu Hari. How's the Makatana Timber break among Columns? Barasi latest German technology season Naduna state of art factory Guatina Putuk Jabani Masigi Barasi Han Basundokpa product Oivana Colin Zade taken day Mapamil Kali Amadi Amaga Hazin Beheli Masi Ayamba Achoba government agency Singna approved Tauraba Makalgi GMT bar ne size GMT bar
Penasya Coaching Center, the best and only trusted coaching center in Imphal. Penasya Coaching Center gi oja singna exam gi sem saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa akok thongba oinabagi damaktadi Penasya singna amatang araba coaching center ni. Miyamna center sida thajaba thambi. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation cum exam preparatory course for private candidate. For details contact Combined Tutorial Office Sagolban Morang Lerak Machin Bus Parking. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom gi convenient oiba khudong chaba matam ama yenglaga sanaba lakpiu. Amuk sona taram loksari makana pa sing wangkai kendri gi manung sana leiba gaipunam kabui khulgi khunja sing isi ichawna maram oirga July 3 dagi Kumal Lampak Leba ISBT the Relief Center Hangu Lady Kulasi Mui Samri Tararom Center Citizen the Fundori Government Lanai Love Amadi local MLA Digi Mating Karapit Lavasu Apipa Angamadi Al Sing Yobna Kudung Sadabo Cam Mayonari Village Secretary G Atwina Kulda Matam Sang Sing Tungsin Duna River Si Tiny Tots School Manaka Leba Culvert Asina Puba Namuk Tabadagini Marilanabo Authority Culvert Asimatum Sanabum Onda Sembiduna Ising Asi Tuna Sento Kinaba Lambi Tirabadi Miam Kulda Amuk Sang no Labing Ongani Hiramasana Marilanum Authority Ming Sang Yu Haiki Masini Maram Oina Hosek Light Maram Madina Aquinam Government Saita Department Concerned Authority Natraga Department Concerned Department Saita Aquina Tamjan Posidi Masi Turen Asi Ising Hazana Senanaba Paliba Hosek Territories Koni Kanbat Tong Ase Kra Atuba Matamda Sembiu Tobal Police Commando na Nupi Police Yauna Warko Awang Lakai da Tibum gi Tabak Satabada UNLF ke active member Mapare Hari Police ki PRO gi Serolam na Pagalabami Sing Mami Mutum Sumila Sahi Kumapan Apokpa Irabot Warko Awang Lakai Ding Hari Nambol Poijing Kabok Lai Kikel Digi Utlo Tong Pawgi Didim Lambi Sing Tumjin Kibadagi Satok Sasin Sound Kudong Sato Mayonare Poijing Awangi Mapam Ayamba Sing Tumjin Badagi Imai Wankalatuna Kilometer Makairom Sangbalambi si Patok to Sing Siangmini Miami Kudong Tiba Tok to Nambol Traffic Police na Section Torang locally. Kangpokpi district ki Cycle Kendri Manung Sana Leba Swalen Fai Kulgi Manakta Seleba Kakmai Turelgi Konung Ten Mamaram na Nung Kazitang Chubaga Akobi Leba Lokong Kaya Sing Tumduna Mangi Pibam the Lady Hari Turela says Sariba Dam Sukai Kre Turel Nak Leba Kulgi Mapam Krasu Lera Ninkarapayavi Film the Lady Kulasigi Sif James Wi-Fi na Damasi Sahi Kuntragi Mamanga Sakibani Sahi Taramuki Mamanga Amukana Sendin Krabasu Housing Sinaba Yadin Lady Marilena Singano Damama Sabibaga Lorena Turelgi Kununga Siteng Topiu Turela Sigi Canal Amasarabadi Lofam Sinkan Mungani Kulasida Sanganaba Turelgi Matak Sariba Tonga Sisu Sing Sola Kumatamda Lera Kintabadagi Akaibalapi Film Lady Hiramasi Matanga Sumari Lena Singing Sangu Hari 1970s Saramase 15 years back to the repairing the Torapa. Adudi Fazana Chang function to the Mina si Kungi Galo is Yam Souk Panina, si Yam Nuaite, and Dura si concern authority Amana and Dam se Karatuna Yem Biraga Dam Amasung Duga Lobuk Logi Ising Low Pam Habitat, Lokong is a Fazana Paka Kendall or Sabira di Kungi Namaksu Yam Pagania Duga Makada Tariba Low. Mi sing su yam nungani sing lo pam su yam nungani Tobal Police Commando na sinung tilpung ohumlom tabam matamda Wangjing Bazar da thibo humgi thabak sathabada pripak pogi miyoy mo phare hari pharba miyoy adudi RK Manisna alias Mani sahine punito pungpa RK Khedasna Wangjing haitupokpi mai lekai dagin haina Police Department ki PRO W Basuna tharopa cherolam na khanglek United Friends Library Club Uripok Lamboy Khonang Khong Amadi
Directorate of Ayuska Kusumduna Lem na Langbagi Camp Amapangtokre Camp Aduda Langba Laki Mui Sing da Hidak Langtakia Suyen Toki Isaw na Awata Halaba Mui Sing the Sarkan Matin Pangyu Hari Handicap Development Foundation Manipur Midi Handicap People Front Anina Kusumduna Miamga Mimana Druva Singi Manipur Sarkana Pirvis Kim Sing Matang the Awareness Program Tamerung District Ki Namtalung the Pangtokre Tarmaduda Persons with Disabilities Ki Commissioner Dr. R.K. Kumarjit Amadi Handicap Development Foundation Ki General Secretary Dr. S. Jasoban Tasusabya Sarkana Pirva Kudong Sava Sing Maramda Kupna Kananiki Assam ki Golaghat District ki Manung Senba Dargavda Accident Thokgi Thodoma Lekhidraba Langwei Health Mahelekai Digi Driver Lukram Gyanesona Lekhidabada All Manipur Petroleum Tankers Drivers Union Awa Phongdokre Union asigi Sangakphung Leba Union Office da minute ama tumina leptun awawa phongdoki thokiba thodo Manipur Media Assam government na investigation tobinasu union na dabi tori National Food Security Mission ki makhada Departments of Agriculture ki miyang makhada miyang na singduna nomgi oiba Lomi Singh oiba awareness program ama kaino awang mandapta ngasi pangthokre thormoda Manipur Pollution Control Board ki chairman MLA Radhakishore Bishnupur District Agriculture Officer T Helendro Pradhan W Homesona Chief Guest Amadi Guest of Honorary Sarwaki Tarongamari Lena Director Helendrona Haikibada Kendra Singh Manung Leriba Mafum Kharada Mai Parkna Farmers Club Kia Sempre Ngasisu Kaino da Nova Club ama Semduna Masing Hangat Halaga Aikoge Sel Tumda Sauna Kanaba Pinaba Madi Sathok Marang Kana Potono Pandamda Programasi Pangthokune Haina Phangdoki Sigi asigumba National Food Security Mission ki makhada aduga especially kaino si koina khanjari wimaram si masaichida koigi vegetable production si khara leiba koigi somna kanda tobul khojumani mathangda kaino sisu ama yam kanna farmer sing si interest lai kusida koina masi pungning thogat na waina Kumbi Kendri Manung de Leiba, Laikong Local, Awangu Pumnom, Awangu Tunsam, Wangu Tamna Popi, Kazin Kombi, Kaiten Part, Konsam Part, Napet Awang Turel Mapal, Sanel Lengang, Tabina Singbugi, Local Sing Tunin Kibidi, Low Siba Yoksila for the Lomi Sing Mipinere, Masing Matakta, Wapopi Kumbi, Nomai Kong, Kodana Sing Masing the Leiba, Nagi Farm Sing Su, Ising Pasilatuna, Tunzen Kre. Awal Tarbangami Amidi Lomi Sing Yanga Mari Laneba Authority Miang Sangineba Itai Farmers Association of Hongkong. Students Unions of Kanglei Paki Bishnupur District Committee Semkre Sandhya Oinambu President Kumarjit Oinambu General Secretary Oina Committee Sigi Thopuna Navakanre. Haujumakata Nangasigi Sanawi Paulo Minsi. Ngasigi Sanawi Pauxingda Jiri the Satari Bakulak Suba and Padma Memorials Men's Kang Tournament Ki Ngasi Sanap Keba Matsta SAYCA Soro Atingbina Isel Club Dibongbu Pansil Tarataret Taratarukta Toype Hayang YLC Dibong Amadi MITL Jiribang Sanagani Northeast Zone Qualifying Rounds Amadi Sub-Junior Boys National Football Championship da Manipur Team Khanbigi Trial Kam Crossing the Kalaba Sanoi Singna Mari Lenibasi Sang Sing Tha Sik Tang Taramanga Phawi Manung da All Manipur Football Association da Pising Gadabani Akufu Marol Association Asidagi Khanglo Yagani Hari Punjab da Pangkho Kadaruba Pankak Silat National Championship da Saruyana ba Manipur Team Khanbigi Trial Kam Selection Tha Sik Tang Tarataruki Nomajing Numiki Ayupung Nipal Tamo Tum da Pangtho Lagani Hari Department of Youth Affairs and Sport na Sinduna Tha Sigi Tarani Thoi Digi Tarani Pal Phongwa Sei Taramari Amri Tarataret Makhagi Nupa Masagi State Level Suboto Mukherjee Football Tournament Pangthokagni Sei Taramari Makhagi Nupa Masagi Match Sing Kha Manipur College Football Ground Kaksing DSF Football Ground Kaksing na Pangthokani Sei Taramari Makhagi Nupa Masagi na DSC Wangjing Amadi Hairok Football Ground na Pangthokani Tournament asi Hongdopagi Thorom District Sport Complex Wangjing na Pangthokani Hari Haujumakata Sanawi Pau Boyaning Thugzam Dagi Phumbigan Taruk Suba Let El Kuber Singh Memorial Kendra Wise Likam Nogod Open Kang Tournament ki ngasi sanakiba match da Wangoi Kendra Kangkut Team Sina Kasamtong Kendra Kangkut pu Mighty Bapikre
Manipur da kang masana hena sakul hanbagi pandamda Manipur kang association gi mieng makhada lining thok sana mahi kang association wangoina sinduna thasi gi tang ani dagi kang khut tara hundoina group mari thokna khaidokuna wangoi longjam lekai community hall da sathariba taruk suba led el kuber singh memorial kendra wise likam knockout open kang tournament ki ngasi sana kiba match da wangoi kendra kang khut team sina kaisangtung kendra kang khut pu panjil tara tretra manga kaptuna maiti bapi khibani Sathariba tournament asigi hayeng kangchang asida ya school kendra kangkut amadi wangoi kendra kangkut tim B ka sanagani FC Kapam Team A amadi ARCFF Team A ahanba Kapam Development Club Invitation Football Tournament ki final da sanaragani Kapam Development Club Kapam na sinduna mamang thagi tang kulumdoi digi tim kuntrana gubani thongna khaidokuna Kapam Playground da sathariba ahanba Kapam Development Club Invitation Football Tournament ki ngasi sanakiba ahanba semi final match da ARCFFA Team A na Jumbang FC bu penalty de goal taruk mari da maiti bu piduna final sangkibani tournament asigi anisuba semi final match ki sanakibada FC Kapam Team A na UBSA Mantakpu goal ani amada maiti bu piduna final sangkre sathariba tournament asigi aroiba match tha asigi tang tarani thogi nutilpung ani tabada sanaragani Tagasari boy, who's in Makatana? Nasino will go in a Singapore, Lobisi. Ngasigi oikiba inga sagi pauda ICAR lampuri patgi prepa paugi matungina ngasigi khwaidigi sakiba Celsius degree kunipal dasmik nipal khwaidigi ingba Celsius degree kunmatoi dasmik mapal Nuksite ya waising menil kisang ayukta sa marputra mga nugtilda sa humputra humdoi oiki Ngasigi nong suki pagisang taruk dasmik nipal milimeter ni Loisalang tumuli ko pausing amuka na pizre Government ki thabak torbe employees sing na miyam ya pamba sing panganan na ba ang bathak ng huna gadabani hay na Chief Minister Nong Thomam Bire na pangdokre Imphal City lambi ki laizang amasung sinam khulgi marakta namthaki badu semjin bedagi gari satpa yare khudong thiningai di oiri amadi Mari Suba Sam Regiment ki havildar ama sakangdaba singna nomin kaptuna halam le Kasi kaya STV na video po matang sludre min tabi na ba puno mo po ang kana krum